Hayeng May ahum asi mikap thokpa numit haina palan tougadwri. Hayeng May ahum asi lamdam asigi yelhomi oiriba maitai amadi mitai mikap thokpa numit haina palan taubaga loinana yimthong khudingda maya katuna irang asina maram oiduna leikhidraba athoba singi mafamda ikai khomnaba utminasi haina khumu jamba maitai lekai patadar association amati internally displaced people gi maikai de ki phongdokli wafam asi association asigi member kaya amati tongan tongan ba relief camp da leiriba mioi kaya na saruk yaduna manipur press club ta pangthokiba paumi singa unaba amada association asigi executive member sairam ibungona phongdokibani mahana makha taraduna hai manipur da sedangduna leiba koki narco terrorist sangna lamdam asida makoi gi oiba separate administration ama semnaba kuiraba matamdagi manglan ama mangduna lakhi makoi gi manglan asi haukiba sahi me ahumdagi chatharakliba lan asina maram oiduna miyamna khangmangamki asigumma miyamna matam sangna khangmangamdana leiruraba wari ama khanghalakkiba numit asibu yelhomi maitai miyam mikap thokpa numit haina palan tawbi hairaduna makoi gi mangliba manglan asi yelhomi manipuri apunba ngangphai kaheningdaba singna kaidawnungda mangfauna halloi kukina lalle haijaraba matungda amuk hanna manipurda separate administration state na singba talaroi hairaba matung table da phaminaraga khudyek tahonaba honagadabani masigidamak khumu jamba maitai lekai patadar land owner association amadi internally displaced people thana fana lepli haibo wafam phongdokli